Naturendagi nung lengoi loba thinkhibagi mayukta gasisu unemployed local truck owner association na minutong truck parking the association members in the wakat mipam crane. All Manipur Muslim Students Organization is in the Nunupi Angang the Chataba Mute Minegi mayukta nongmagi oiba kanan nebagi thauram Manipur Press Club ta chathari. JNIMS samadi kona sinduna JNIMS ki auditorium da World Hepatitis Day ki thauram pangthoktuna laina asigi maram da kanan nebagi thauram pangthokli. Imphal Jiri lambi paringi Kotlen yauna tongan mafam ahum da ching ningkhai rakpa na maram oiraga lambi phauna bangam dana lady ching ningkhai rakpa da yum ani nansin kre. Ngarang ahing nong chukhiba na maram oiraga Imphal gi maru oiba lambi kaya da ising thumjin duna laikai miyana lambi chathok chasin da chauna khudong chadaba mayok nari laingak na su miyeng changba laitri. Howjik Delhi da lairiba Chief Minister N Biren amadi Minister THB Sorjit ngarang numidang tongan ba pungpham da BJP National General Secretary Ram Madhav unakre CM Biren Home Minister Rajnath unanaba matam ngaiduna lairi hairi. JNIMS samadi kona sinduna World Hepatitis Day 2019 gi mangoina ngasi lamdamasi gi miyam da paujal sandokadaba motorcycle rally ama Imphal gi Palace Compound da laiba City Convention Center dagi ngasi ayuk JNIMS ki Director THB Mona lamthakre. National Health Mission ki makada National Viral Hepatitis Free Program ki saruk amma oina hayeng dagi Hepatitis C virus asi mutadana JNIMS da lem na lying ba hauragani haina JNIMS ki Director TH Bhimona High Cray. Manipur ki Governor Dr. Nazma Heptullah Manipur Legislative Assembly ki Taret Suba Session Prologue Tau Cray hiramasiga mari lainana Manipur Legislative Assembly ki General Secretary na Cherol ama Thokre. Okiba Chayol the Meghalaya gi Southwest Garo Hills District Police tagi AK rifle ama laklaga chen kiba dagi thiba khangdana leirakiba mima nadraba miyoy du ngarang police na phagat pangamkhre nongmaidi phangma ngamdri. Yamna ngakpa thodo amma oina luhongba koidriba matai manau ani yauna imung amagi miyoy ahum ngarang numidang pung 8:45 rom taba matamda Delhi gi IIT campus manakta leiba flat ta thauri yalaga siduna leiramle.